ꯑꯂꯤ ꯅꯣꯚꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯑꯃꯔꯅ ꯆꯠꯂꯣ ꯆꯠꯂꯣ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯒ ꯂꯩꯍꯧꯔꯦ ꯑꯃꯔꯗꯣ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯅꯗ ꯑꯅꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯣꯏꯅꯕ ꯇꯤꯟꯅꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯃꯅ ꯑꯃꯕꯨ ꯎꯗꯕꯗ ꯀꯣꯏꯊꯤ ꯊꯤꯅꯩ꯫ ꯑꯃꯔꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯅꯣꯚꯥꯒ ꯑꯂꯤꯒꯗꯨ ꯍꯥꯏꯗꯤ ꯍꯥꯏꯅꯗ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯂꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯏ꯫ ꯂꯩꯃꯅ ꯃꯆꯥꯗ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯅꯪꯒꯤ ꯕꯕꯥꯅ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯀꯩꯒꯤꯅꯣ ꯃꯥ? ꯋꯥ ꯍꯥꯏꯅꯤ ꯍꯥꯏꯕꯅꯦ꯫ ꯀꯩ ꯋꯥꯅꯣꯕꯗꯨ? ꯅꯪ ꯍꯣꯁꯇꯦꯜꯗ ꯍꯧꯖꯤꯛ ꯆꯠꯂꯗꯣꯏꯅꯤ, ꯑꯗꯨꯒꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯑꯂꯤꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯑꯁ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯍꯣꯡꯗꯣꯛꯇꯨꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯕꯕꯥ, ꯔꯥꯖꯦꯅ ꯆꯪꯉꯣ꯫ ꯕꯕꯥ ꯍꯪꯆꯤꯠ ꯆꯠꯂꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯍꯣꯁꯇꯦꯜꯒꯤꯗꯣ ꯑꯩꯅ ꯅꯣꯏ ꯁꯔꯗ ꯍꯥꯏꯔꯝꯃꯕꯅꯤ꯫ ꯍꯌꯦꯡ ꯆꯪꯒꯗꯕꯅꯤꯀꯣ, ꯑꯗꯨꯒ ꯅꯪꯒꯤ ꯄꯣꯠꯆꯩ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯣ ꯅꯃꯥꯒ ꯇꯥꯟꯅꯔꯣ꯫ ꯅꯃꯥꯗ ꯑꯩꯅ ꯁꯦꯜ ꯄꯤꯈ꯭ꯔꯕꯅꯦ꯫ ꯕꯕꯥ, ꯈꯔ ꯊꯨꯃꯟꯗ꯭ꯔꯣ? ꯊꯨꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯂꯤ ꯇꯟꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯕꯕꯥ꯫ ꯔꯥꯖꯦꯅ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯗꯤ ꯅꯃꯥꯒ ꯇꯥꯟꯅꯔꯨꯔꯣꯆꯣ꯫ ꯕꯕꯥ, ꯑꯗꯣ ꯆꯪꯕꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯆꯪꯒꯦꯅ? ꯍꯣꯏꯅꯦ, ꯅꯪꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯆꯪꯉꯨꯅꯦ, ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯂꯤ ꯅꯣꯚꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯣꯁꯇꯦꯜꯗ ꯂꯩꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤꯅꯤ꯫ ꯑꯗꯨꯅ ꯑꯂꯤ ꯅꯣꯚꯥꯗ ꯄꯥꯎ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯃꯔꯗ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯃꯔꯅ ꯀꯩ ꯍꯥꯏꯒꯦ ꯑꯂꯤ? ꯑꯂꯤꯅ ꯑꯩ ꯍꯣꯁꯇꯦꯜ ꯂꯩꯔꯅꯤꯌꯦ꯫ ꯑꯂꯤꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯑꯃꯔꯗ꯫ ꯑꯣ, ꯑꯗꯣ ꯅꯪ ꯅꯣꯚꯥꯗꯗꯤ ꯍꯥꯏꯈ꯭ꯔꯕꯣ? ꯍꯥꯏꯗꯦ, ꯃꯉꯣꯟꯗ ꯍꯥꯏꯔꯨꯔꯒ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏꯌꯦ꯫ ꯑꯗꯨꯅꯤꯅꯦ, ꯅꯣꯚꯥꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯣꯛꯄꯅꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯊꯣꯛꯄꯅꯦ꯫ ꯑꯂꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯃꯔꯅ ꯀꯩꯒꯤꯅꯣ ꯅꯣꯛꯏꯗꯨꯅ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯗꯣ ꯊꯝꯃꯒꯦ, ꯑꯩ ꯄꯣꯠꯆꯩ ꯑꯝꯇ ꯂꯣꯏꯁꯜꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ꯫ ꯀꯣꯜꯗꯨ ꯊꯝꯃꯤ꯫ ꯑꯂꯤ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯩꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯃꯔ ꯅꯣꯚꯥꯗ ꯍꯥꯏꯁꯤꯔꯥ ꯍꯥꯏꯒꯨꯝꯁꯤꯔꯥ ꯈꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ꯫ ꯀꯅꯥꯏꯅꯣ ꯀꯣꯜꯅꯣ ꯁꯤꯅ? ꯅꯣꯚꯥꯒꯤꯅꯤꯅꯦ꯫ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯅꯣꯚꯥꯅ꯫ ꯑꯃꯔ, ꯀꯩ ꯍꯥꯏꯒꯦ ꯅꯣꯚꯥ? ꯑꯂꯤꯗꯣ ꯇꯨꯏꯁꯟ ꯂꯥꯛꯇꯤꯌꯦ, ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤ? ꯑꯩꯗꯣ ꯈꯣꯡ ꯍꯥꯝꯊꯔꯕ, ꯑꯗꯨꯒꯤꯅꯦ꯫ ꯇꯧꯅꯤꯌꯦ, ꯅꯪ ꯆꯥꯕ ꯊꯛꯄꯗ ꯌꯥꯝ ꯀꯔꯥꯝꯃꯤꯅꯦ, ꯑꯗꯨꯒꯤꯅꯦ꯫ ꯌꯥꯔꯦꯍꯦ, ꯑꯗꯣ ꯑꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯑꯃꯔ ꯑꯂꯤ ꯄꯜꯂꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯚꯥꯅ ꯑꯃꯔ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯂꯤꯗꯣ ꯅꯪ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ? ꯐꯥꯎꯅꯩꯌꯦ, ꯑꯩ ꯍꯣꯁꯇꯦꯜꯗ ꯂꯩꯔꯅꯤ, ꯑꯗꯣ ꯃꯉꯣꯟꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯑꯃꯔ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯀꯩꯅꯣꯅꯦ ꯑꯅꯤꯁꯤꯕꯣ? ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯅ ꯀꯩ? ꯑꯃꯔ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯗꯣ ꯍꯌꯦꯡ ꯆꯠꯇꯣꯏꯔꯣ? ꯀ꯭ꯂꯥꯁ ꯂꯣꯏꯔꯒ꯫ ꯑꯣ, ꯑꯗꯣ ꯅꯪ ꯑꯂꯤꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ꯫ ꯍꯣꯏ, ꯍꯥꯏꯔꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯊꯝꯃꯒꯦ, ꯑꯩ ꯄꯣꯠꯆꯩ ꯈꯔ ꯂꯣꯏꯁꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯦ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯋꯥ ꯀꯌꯥ ꯉꯥꯡꯅꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯉꯁꯤꯗꯤ꯫ ꯑꯃꯔꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯌꯨꯝ ꯍꯜꯂꯛꯂꯦ꯫ ꯅꯣꯚꯥꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯌꯨꯝꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯍꯣꯁꯇꯦꯜ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯂꯤ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯂꯤꯁꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯍꯣꯁꯇꯦꯜꯗ ꯂꯥꯛꯂꯦ꯫ ꯑꯂꯤ ꯍꯣꯁꯇꯦꯜꯗ ꯆꯪꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯑꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯕꯦꯠ ꯑꯣꯏꯁꯤꯟꯗꯨꯅ꯫ ꯑꯂꯤꯅ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨ ꯅꯣꯚꯥꯅꯤ꯫ ꯅꯣꯚꯥ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯂꯤꯅ ꯅꯪꯁꯨ ꯁꯤꯗ? ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯅꯩ, ꯉꯛꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯪꯁꯨ ꯁꯤꯗ ꯂꯩꯗꯣꯏꯔꯣ? ꯅꯪꯗꯤ ꯍꯣꯁꯇꯦꯜ ꯂꯩꯅꯤꯒꯥꯅ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯀꯩꯒꯤ? ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯣ ꯅꯪ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯑꯩꯅ ꯍꯥꯏꯗꯕ, ꯑꯗꯨꯗꯤ ꯑꯩꯒ ꯃꯥꯟꯅꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯦ꯫ ꯅꯣꯚꯥ ꯃꯈꯥꯗ ꯃꯥꯒꯤ ꯕꯦꯠ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯝꯃꯤ꯫ ꯑꯂꯤꯅ ꯅꯪ ꯃꯊꯛꯇ ꯂꯩꯌꯣ, ꯑꯩ ꯃꯊꯛꯇ ꯂꯩꯕꯗꯣ ꯀꯤꯌꯦ꯫ ꯑꯗꯨꯗꯤ ꯑꯩ ꯃꯊꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯦꯗ ꯑꯗꯨ ꯁꯦꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯎꯔꯒꯅꯤ ꯈꯜꯂꯝꯃꯤ ꯑꯅꯤꯃꯛꯅ꯫ ꯅꯣꯚꯥ ꯇꯨꯃꯤꯟ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯑꯂꯤꯁꯨ ꯑꯗꯨꯃꯉꯥꯏ ꯅꯣꯚꯥꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯅꯣꯛꯆꯩ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯋꯥꯔꯗꯦꯟꯅ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯣꯚꯥ ꯃꯌꯥꯝꯗꯒꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯅꯣꯚꯥꯅ ꯑꯂꯤꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯂꯤ ꯍꯧꯒꯠꯂꯣ꯫ ꯑꯂꯤ ꯃꯃꯤꯠ ꯄꯥꯡꯗ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯣ ꯂꯦꯝꯕꯤ, ꯑꯂꯤ ꯀꯥꯏꯅ ꯅꯃꯥꯏꯗ ꯊꯥꯖꯤꯜꯂꯨꯔꯣ? ꯑꯩꯅꯦ꯫ ꯃꯈꯣꯟꯒꯁꯨ ꯑꯣꯜꯂꯗꯅ ꯍꯧꯒꯠꯂꯣꯁꯦ, ꯋꯥꯔꯗꯦꯟ ꯂꯥꯛꯑꯝꯃꯕꯅꯦ꯫ ꯋꯥꯍꯩ ꯑꯗꯨꯅ ꯑꯂꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯂꯤꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯅꯣꯚꯥ ꯃꯥꯒꯤ ꯋꯥꯆ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯄꯨꯡ 6 ꯇꯥꯔꯦ, ꯍꯧꯒꯠꯂꯣ꯫ ꯍꯣꯏ, ꯑꯗꯣ ꯅꯪ ꯅꯃꯥꯏ ꯇꯥꯔꯕꯣ? ꯇꯥꯔꯦ꯫ ꯅꯪ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯦ? ꯄꯨꯡ 5ꯗ꯫ ꯑꯣ, ꯑꯗꯣ ꯑꯩ ꯃꯥꯏ ꯑꯝꯇ ꯇꯥꯔꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯆꯠꯈ꯭ꯔꯦ꯫ ꯅꯣꯚꯥ ꯑꯂꯤꯒꯤ ꯕꯦꯗ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯣꯚꯥ ꯈꯨꯗꯤ ꯊꯤꯗꯅ ꯑꯂꯤꯒꯤ ꯕꯦꯗ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ꯫ ꯑꯌꯣꯃ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯥꯇꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯑꯂꯤꯒꯤ ꯐꯤꯔꯣꯜꯗꯨ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯁꯣꯔ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯅꯣꯚꯥ ꯁꯠ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯅꯪꯒꯤ ꯃꯅꯝꯁꯤꯕꯣ? ꯃꯅꯝ ꯐꯥꯎꯕ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤꯒꯤ ꯕꯦꯗ ꯑꯗꯨ ꯂꯣꯏꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯂꯤꯒꯤ ꯕꯦꯗꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯑꯂꯤꯁꯨ ꯆꯪꯂꯛꯏ꯫ ꯑꯂꯤ ꯃꯥꯒꯤ ꯕꯦꯗ ꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯚꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯂꯣꯏꯁꯤꯜꯂꯤꯔꯣ? ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯅꯣꯚꯥ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯑꯂꯤꯗ ꯍꯥꯏꯔꯛꯏ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯇꯥꯋꯦꯜꯁꯦ ꯊꯝꯃꯝꯈꯤꯒꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕ ꯂꯥꯛꯏ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯑꯃꯔꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯔꯝꯂꯅꯤꯅꯦ ꯂꯩꯃꯤꯟꯅꯔꯕꯅꯤꯅ꯫ ꯅꯪꯁꯨ ꯂꯩꯁꯤ ꯀꯩꯅꯣ꯫ ꯅꯕꯥꯅꯤꯒꯤ ꯔꯣꯃꯥꯟꯇꯤꯛꯇꯣ ꯑꯩ ꯌꯦꯡꯖꯅꯤꯡꯗꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯂꯤꯅ ꯑꯃꯔꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯣ ꯅꯪ꯫ ꯁꯦꯁ! ꯅꯨꯄꯥꯁꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯂꯛꯏꯀꯣ꯫ ꯃꯤꯒꯤꯗꯤ ꯌꯥꯗꯦꯀꯣ, ꯃꯅꯥꯛꯇꯒ ꯂꯩꯔꯕꯅꯤꯅ꯫ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯕꯅꯦ꯫ ꯅꯣꯚꯥꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯔ, ꯅꯪꯁꯨ ꯂꯩꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯁꯦꯕ꯫ ꯅꯪ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯑꯃꯔ, ꯅꯪꯁꯨ ꯂꯩꯕꯗꯤ ꯌꯥꯕꯅꯦ꯫ ꯑꯃꯔꯗꯨ ꯑꯅꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯃꯔꯅ ꯍꯣꯏ, ꯑꯗꯣ ꯕꯕꯥꯗ ꯍꯥꯏꯈꯤꯒꯦ꯫ ꯑꯗꯣ ꯌꯥꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯊꯪ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯍꯣꯁꯇꯦꯜ ꯂꯣꯝꯗ ꯂꯥꯛꯏ꯫ ꯍꯣꯁꯇꯦꯜ ꯑꯗꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯂꯩ꯫ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯣꯡꯗꯨꯅ ꯈꯣꯡꯈꯨꯠ ꯍꯥꯝꯂꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯗꯨꯅ ꯔꯤꯗꯤꯡ ꯔꯨꯝꯗ ꯂꯥꯛꯂꯦ꯫ ꯑꯅꯤꯗꯨ ꯈꯔ ꯂꯥꯞꯅ ꯐꯝꯅꯩ꯫ ꯅꯣꯚꯥꯅ ꯁꯦꯀꯦꯟ ꯕꯦꯟꯁꯇ ꯐꯝꯃꯤ꯫ ꯑꯂꯤꯅ ꯂꯥꯁ ꯕꯦꯟꯁꯇ ꯐꯝꯃꯤ꯫ ꯑꯂꯤ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯅꯣꯚꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯑꯂꯤꯅ ꯅꯣꯚꯥ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯆꯤꯝꯕꯥꯜꯁꯤꯅ ꯅꯐꯝꯗ ꯐꯣꯡꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯇꯨ ꯑꯃꯨꯛ ꯄꯥꯏ꯫ ꯅꯣꯚꯥ ꯇꯨꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯁꯠ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ ꯂꯩꯊꯣꯛꯂꯛꯇꯨꯅ ꯑꯂꯤꯗ ꯂꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯖꯩ꯫ ꯑꯂꯤ ꯂꯥꯏꯔꯤꯛꯇ ꯌꯦꯡꯗꯨꯅ ꯃꯆꯤꯟ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯄꯥꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨ꯫ ꯅꯣꯚꯥ ꯑꯂꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯃꯥꯁꯨ ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯜꯂꯛꯂꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯈꯪꯂꯕ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯗ꯭ꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯗꯨ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯂꯤꯁꯨ ꯑꯃꯨꯛ ꯅꯣꯚꯥꯗ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ ꯍꯨꯔꯥꯟꯅ ꯅꯣꯚꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝꯗ ꯆꯪꯅꯔꯛꯂꯦ꯫ ꯑꯂꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯂꯤꯅ ꯅꯪ ꯆꯪꯒꯗꯣꯏꯔꯥ? ꯆꯪꯒꯅꯤꯌꯦ꯫ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯂꯣꯏꯁꯤꯜꯂꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯔꯤꯗꯤꯡ ꯔꯨꯝꯗꯨ ꯃꯈꯥꯗꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯔꯨꯝꯅ ꯃꯊꯛꯇꯅꯤ꯫ ꯅꯣꯚꯥꯅ ꯍꯥꯟꯅ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯂꯤꯅ ꯅꯣꯚꯥꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯅꯣꯚꯥ ꯔꯨꯝ ꯍꯥꯏꯖꯤꯜꯐꯝ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯗ꯭ꯔꯗꯨꯅ ꯇꯨꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯑꯂꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯅꯣꯚꯥꯕꯨ ꯉꯥꯛꯄꯤ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯔꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯣ! ꯑꯂꯤꯁꯨ ꯅꯣꯚꯥꯗ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯚꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯃꯁꯥꯗꯨ ꯐꯖꯅ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯏꯀꯥꯏꯃꯟꯈ꯭ꯔꯗꯨꯅ
ꯔꯨꯝꯗ ꯀꯟꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯅꯣꯚꯥꯗ ꯁꯣꯛꯂꯨꯕ ꯃꯈꯨꯠ ꯑꯗꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯑꯗꯨꯒ ꯃꯥꯁꯨ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯂꯤ ꯋꯥꯈꯜꯗ ꯈꯟꯖꯩ ꯅꯣꯚꯥꯗ ꯉꯁꯤꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯅ, ꯑꯗꯨꯕꯨ ꯑꯂꯤꯅ ꯆꯪꯂꯛꯄꯗ ꯅꯣꯚꯥ ꯕꯦꯠ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯑꯂꯤꯅ ꯍꯥꯏꯒꯦ ꯇꯧꯕꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯇꯥꯏꯃꯤꯡ ꯌꯧꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯑꯂꯤ ꯏꯔꯨꯖꯕꯒꯤ ꯇꯥꯋꯦꯜ ꯑꯗꯨ ꯁꯦꯠꯂꯒ ꯐꯗꯤ ꯑꯗꯨꯅ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯒ ꯕꯀꯦꯠ ꯑꯗꯨꯒ ꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯅꯣꯚꯥ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯤ꯫ ꯁ꯭ꯀꯨꯜ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯅꯕ ꯇꯧꯔꯤ꯫ ꯑꯂꯤ ꯆꯪꯂꯛꯄꯗ ꯐꯨꯔꯤꯠ ꯂꯤꯠꯀꯦ ꯇꯧꯕꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯔꯤꯠ ꯑꯗꯨ ꯃꯁꯥꯗ ꯁꯠ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯂꯤꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯑꯗꯨꯒ ꯑꯂꯤꯅ ꯁꯠ ꯂꯤꯠꯁꯜꯂꯣ, ꯅꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯀꯅꯨꯀꯣ꯫ ꯍꯣꯏꯕ ꯂꯩꯊꯣꯔꯛꯑꯣꯏꯕ, ꯑꯗꯣ ꯅꯪꯅ ꯏꯀꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯅꯪꯅ ꯈꯪꯉꯣꯏꯕ, ꯅꯃꯥꯏ ꯂꯩꯊꯣꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ꯫ ꯅꯣꯚꯥ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯌꯥꯔꯦ꯫ ꯑꯂꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯇꯤꯈꯠꯇꯅ ꯅꯣꯛꯂꯛꯏ꯫ ꯅꯣꯚꯥꯅ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯀꯩꯗꯧꯔꯕꯅꯣ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯚꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯛꯏꯗꯨꯕꯣ? ꯑꯂꯤ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯚꯥ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯚꯥꯅ ꯀꯩꯅꯣ ꯑꯂꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯑꯂꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯞꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯚꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯂꯤ ꯑꯗꯨ ꯅꯣꯚꯥꯒꯤ ꯉꯛꯁꯝ ꯃꯄꯥ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯅ ꯍꯥꯏꯔꯛꯏ, ꯅꯦꯛꯇꯥꯏꯗꯣ ꯌꯥꯗ꯭ꯔꯦ, ꯁꯦꯝꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥꯒꯤ ꯅꯦꯛꯇꯥꯏ ꯌꯥꯗꯕꯗꯨ ꯐꯖꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯣꯚꯥ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥꯗ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯂꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯊꯦꯡꯅꯔꯔꯦ꯫ ꯑꯃꯔꯗꯨ ꯍꯔꯥꯎꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯄꯥꯎ ꯇꯝꯖꯩ, ꯑꯂꯤ, ꯅꯣꯚꯥ, ꯑꯩꯁꯨ ꯅꯣꯏꯒ ꯂꯩꯔꯅꯤꯌꯦ꯫ ꯅꯣꯚꯥꯅ ꯑꯁꯦꯡꯕ꯭ꯔꯣ? ꯑꯂꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯅꯣ? ꯃꯃꯥꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯍꯌꯦꯡꯒꯨꯝꯕ ꯂꯥꯛꯇꯧ ꯃꯥꯜꯂꯦ꯫ ꯅꯣꯚꯥꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯅꯤꯀꯣ? ꯑꯂꯤꯅ ꯁꯥꯔꯅ ꯑꯃꯔꯒ ꯔꯨꯝ ꯄꯨꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯅꯣꯚꯥꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯃꯔꯅ ꯍꯣꯏꯅꯦ ꯅꯪ ꯂꯩꯁꯤꯕꯨ, ꯑꯗꯣ ꯅꯪ ꯁꯥꯔꯗ ꯐꯖꯅ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯅꯣꯚꯥꯅ ꯍꯥꯏꯒꯦꯅ, ꯅꯣꯏꯒ ꯔꯨꯝ ꯄꯨꯟꯗ꯭ꯔꯗꯤ ꯑꯩ ꯇꯜꯂꯦꯕ꯫ ꯑꯂꯤꯅ ꯑꯗꯣ ꯅꯪ ꯑꯁꯣꯝꯒꯤ ꯕꯦꯠꯇ ꯇꯨꯝ ꯇꯥꯕꯀꯣ꯫ ꯑꯃꯔ ꯑꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯂꯤꯗ ꯏꯪꯒꯦ ꯇꯧꯁꯤꯜꯂꯤ꯫ ꯅꯣꯚꯥ ꯇꯧꯅꯔꯤꯕꯗꯨ ꯈꯪꯂꯤꯕꯅꯤ, ꯈꯪꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯁ꯭ꯀꯨಲ್ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯅꯣꯚꯥꯒ ꯑꯂꯤꯒꯗꯨ ꯍꯣꯁꯇꯦꯜꯗ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯔꯨꯝꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯂꯦ꯫ ꯑꯂꯤꯅ ꯅꯣꯚꯥꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯂꯥꯛꯏ꯫ ꯑꯂꯤ ꯅꯣꯚꯥꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯅꯣꯚꯥ ꯑꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯥꯛꯆꯔꯤꯕꯅꯤ꯫ ꯃꯥꯁꯨ ꯈꯪꯏ ꯑꯂꯤꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯗꯣ꯫ ꯑꯂꯤꯒ ꯅꯣꯚꯥꯒꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯔꯤ ꯆꯦꯠꯄ ꯍꯦꯜꯂꯛꯂꯦ꯫ ꯑꯃꯔꯁꯨ ꯑꯂꯤ ꯍꯣꯏꯒ ꯍꯣꯁꯇꯦꯜꯗ ꯂꯩꯔꯦ꯫ ꯑꯂꯤꯅ ꯑꯃꯔꯕꯨ ꯊꯪꯅꯕ ꯕꯦꯠ ꯑꯗꯨꯗ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯅꯣꯚꯥꯒ ꯑꯂꯤꯒꯅ ꯕꯦꯠ ꯑꯃꯔꯣꯝꯗ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯔꯨꯝ ꯑꯃꯗ ꯄꯨꯟꯅ ꯂꯩ꯫ ꯅꯣꯚꯥ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯑꯦ꯫ ꯔꯨꯝ ꯍꯟꯖꯤꯟꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯣꯚꯥꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯚꯥꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕꯤ ꯃꯨꯟꯅ ꯌꯦꯡꯉꯤ, ꯇꯣꯟꯗꯒꯤꯅ ꯀꯣꯛ ꯐꯥꯎꯕ ꯌꯦꯡꯉꯤ꯫ ꯅꯣꯚꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯥꯗ ꯍꯩꯅꯗꯕ ꯍꯪꯒꯣꯏꯕ ꯐꯥꯎꯏ꯫ ꯅꯨꯄꯥ ꯑꯗꯨ ꯃꯌꯥꯗ ꯇꯤꯟ ꯆꯪꯕ ꯐꯥꯎ ꯈꯪꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯑꯂꯤꯁꯨ ꯁꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯣꯚꯥꯒꯤ ꯃꯁꯥ ꯑꯗꯨ ꯑꯂꯤꯒꯤ ꯁꯔꯠ ꯑꯗꯨꯅ ꯁꯠ ꯀꯨꯞꯁꯤꯟꯕꯤ꯫ ꯑꯗꯨꯒ ꯑꯂꯤꯅ ꯁꯥꯎꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯚꯥ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥꯕꯨ ꯄꯨꯗꯨꯅ ꯆꯪꯒꯦ ꯇꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯂꯤ ꯅꯠꯇ꯭ꯔꯣ? ꯑꯂꯤ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯗꯨꯅ ꯀꯥꯛꯅ ꯍꯥꯏꯔꯛꯏ, ꯃꯥꯅꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯂꯥꯛꯄꯅꯦ ꯈꯪꯗ꯭ꯔꯕꯣ? ꯈꯪꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯚꯥꯕꯨ ꯄꯨꯗꯨꯅ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯥꯛꯄ ꯑꯂꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯣꯚꯥ ꯋꯥ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ, ꯑꯂꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯂꯤ ꯅꯣꯚꯥꯗ ꯀꯣꯜꯂꯤꯕꯗꯨ ꯀꯥꯎꯔꯨꯔꯕꯅꯤ꯫ ꯅꯣꯚꯥꯅ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯂꯤꯅ ꯁꯣꯔꯤ꯫ ꯅꯣꯚꯥ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯃꯔ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯣꯚꯥ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯑꯃꯔ ꯑꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯩꯗꯧꯔꯒꯦ?
ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯌꯨꯡꯉ ꯂꯩꯔꯝꯃꯤꯁꯤꯅ ꯑꯂꯤꯅ ꯂꯥꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯔꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯑꯂꯤꯅ ꯅꯣꯚꯥꯗ ꯀ꯭ꯂꯥꯁ 4 ꯀꯥꯔꯤꯉꯩꯗ ꯀꯥꯔꯟ ꯇꯥꯕꯗꯣ ꯑꯩꯈꯣꯏ ꯕꯦꯟꯁꯇ ꯄꯨꯜꯂꯝꯕꯗꯣ ꯑꯃꯔꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯗ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯔꯛꯏꯔꯣ ꯍꯣꯏ ꯅꯣꯚꯥꯗ ꯆꯥꯗꯣꯏꯈꯩ ꯌꯦꯡ ꯂꯩꯔꯝꯃꯤꯕ ꯍꯥ ꯑꯁꯦꯡꯕꯔꯣ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯐꯤꯂꯝꯗꯣ ꯃꯥꯜꯂꯤ ꯋꯥꯊꯤ ꯇꯧꯅꯨ ꯑꯩ ꯅꯣꯚꯥꯒꯤ ꯈꯟꯕꯗ ꯋꯥꯏꯌꯦ ꯑꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯣꯚꯥꯁꯦ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯅꯤ ꯑꯩꯁꯨ ꯁꯦꯟꯅꯕꯤꯒꯦ ꯑꯁꯣꯝꯗꯅ ꯂꯥꯛꯄ ꯃꯥꯒꯤ ꯕꯦꯠ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯂꯥꯛꯄꯅ ꯀꯩꯅꯣ ꯈꯨꯐꯖꯗꯨꯗꯤ ꯅꯨꯄꯥꯕꯨ ꯃꯥꯟꯗꯦꯅꯦ ꯑꯂꯤꯒ ꯇꯤꯟꯅꯕ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯅꯣꯚꯥ ꯅꯠꯇ꯭ꯔꯣ ꯑꯦ ꯃꯥꯗꯤ ꯌꯥꯝ ꯐꯖꯔꯝꯃꯦꯅ ꯂꯥꯛꯄ ꯅꯣꯚꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯒ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯅꯣꯚꯥ ꯃꯥꯒꯤ ꯆꯥꯛꯇꯨ ꯂꯧꯔꯗꯨꯅ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯆꯥꯏ ꯂꯥꯛꯄꯅ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯆꯥꯛꯇꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯣꯚꯥꯒꯤ ꯃꯅꯥꯛꯇ ꯐꯝꯒꯦ ꯇꯧꯏ ꯑꯂꯤ ꯁꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯟꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯅꯣꯚꯥꯒꯤ ꯆꯥꯛ ꯃꯅꯥꯛꯇ ꯊꯝꯃꯤ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯑꯇꯣꯞꯄ ꯕꯦꯟꯁꯇ ꯐꯝꯈ꯭ꯔꯦ ꯅꯣꯚꯥ ꯆꯥꯛꯇꯨ ꯆꯥꯕ ꯀꯥꯎꯔꯗꯨꯅ ꯑꯂꯤꯗ ꯃꯤꯐꯝ ꯍꯣꯡꯗꯈꯩ ꯌꯦꯡꯉꯤ ꯑꯃꯔ ꯈꯧꯗꯦꯝꯂꯛꯏ ꯑꯅꯤꯗꯨ ꯈꯔ ꯆꯠꯊꯣꯛꯅꯩ ꯅꯣꯚꯥꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯂꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯈꯪꯗꯕ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯏ ꯑꯃꯔꯅ ꯑꯂꯤꯗ ꯏꯪꯒꯦ ꯇꯧꯔꯛꯏ ꯑꯂꯤ ꯈꯪꯂꯗꯨꯅ ꯇꯞꯅ ꯅꯣꯚꯥ ꯇꯥꯍꯟꯗꯅ ꯍꯥꯏꯔꯛꯏ ꯀꯣꯟꯅ ꯍꯥꯏꯒꯦ ꯑꯃꯔꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯇꯨꯔꯣꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯣꯚꯥꯒꯤ ꯑꯀꯣꯝꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯂꯤꯁꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯪꯂꯗꯨꯅ ꯅꯣꯚꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯖꯩ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯕꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯀꯅꯥꯃꯠꯇꯅ ꯅꯣꯚꯥ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯅꯣꯚꯥ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯨ ꯕꯦꯠꯇ ꯊꯝꯗꯨꯅ ꯊꯨꯞꯄꯤ ꯑꯗꯨꯒ ꯃꯆꯤ ꯑꯃꯗ ꯊꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯇꯨꯡꯗꯒꯤ ꯅꯣꯚꯥꯒꯤ ꯃꯆꯤꯟꯗꯨ ꯁꯠ ꯃꯦꯟꯁꯤꯜꯂꯛꯏ ꯅꯣꯚꯥ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯆꯤꯟꯗꯨꯗ ꯃꯦꯜꯂꯤꯕꯗꯨ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯃꯤ ꯑꯗꯨꯅ ꯀꯟꯅ ꯐꯥꯗꯨꯅ ꯃꯦꯟꯈꯤꯕꯅ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯚꯥ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯂꯤꯒ ꯑꯃꯔꯒꯗꯨ ꯃꯈꯥꯗꯒꯤ ꯀꯥꯈꯠꯂꯛꯏ ꯁꯣꯝꯗꯅ ꯅꯣꯚꯥ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯈꯤꯕꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡꯅ ꯊꯥꯀꯠꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ ꯑꯂꯤꯕꯨ ꯀꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯚꯥꯕꯨ ꯕꯦꯠ ꯑꯗꯨꯗ ꯇꯨꯝꯍꯜꯂꯤ ꯅꯣꯚꯥ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯦ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯣꯚꯥꯒꯤ ꯃꯆꯤꯟ ꯑꯗꯨ ꯂꯥꯛꯄꯅ ꯇꯨꯡꯗꯒꯤ ꯀꯤꯁꯤꯜꯂꯤ ꯅꯣꯚꯥ ꯃꯈꯣꯡ ꯑꯗꯨ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯏ ꯂꯥꯛꯄꯅ ꯅꯣꯚꯥꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯐꯥꯗꯨꯅ ꯕꯦꯠ ꯑꯗꯨꯗ ꯀꯤꯁꯤꯜꯂꯤ ꯑꯂꯤ ꯃꯈꯣꯏꯒꯤ ꯔꯨꯝ ꯌꯧꯗꯧꯕ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯃꯔꯅ ꯀꯩꯅꯣꯝ ꯀꯥꯎꯔꯦ ꯑꯂꯤꯅ ꯀꯩ ꯑꯃꯨꯛ ꯀꯥꯎꯔꯒꯦ ꯀꯨꯏꯔꯣꯏꯌꯦ ꯐꯠꯇꯅꯦ ꯑꯃꯔ ꯃꯈꯥꯗ ꯑꯃꯨꯛ ꯀꯨꯝꯊꯈ꯭ꯔꯦ ꯑꯂꯤ ꯃꯆꯤ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩ